ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤꯕ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯤꯅꯦꯁꯋꯔ ꯑꯦꯂꯥꯡꯕꯝ ꯑꯃꯁꯨꯡ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯔꯦꯚꯦꯂꯦꯁꯟꯒꯤ ꯏꯄꯤꯁꯣꯗ ꯅꯝꯕꯔꯅ 14꯫ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 7 ꯄꯥꯔꯠ 1꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ 144,000 ꯁꯤꯜ ꯇꯧꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯅꯤꯃꯤꯟꯅꯁꯤ꯫ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ 144,000 ꯑꯁꯤ ꯆꯨꯝ ꯅꯝꯕ ꯁꯤꯜ ꯇꯧꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ꯫ ꯄꯥꯞꯆꯂꯕ ꯅꯥꯏꯗꯤ ꯌꯥꯝꯅ ꯐꯠꯈꯤꯗꯕ ꯄꯥꯄꯤꯅꯤ꯫ ꯄꯥꯄꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯀꯔꯤꯁꯨ ꯉꯥꯡꯍꯟꯕꯤꯒꯅꯨ ꯏꯄꯥ ꯏꯁꯣꯔ꯫ ꯇꯥꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ 144,000ꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯉꯝꯅꯕ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯗꯨꯅ ꯐꯖꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯦ꯫ ꯔꯦꯚꯦꯂꯦꯁꯟ 7 ꯚꯔꯁ 1 ꯄꯥꯔꯁꯤ꯫ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯃꯃꯥꯡꯒꯤ ꯆꯦꯞꯇꯔ 6ꯀꯤ ꯑꯔꯣꯏꯕ ꯚꯔꯁꯇ, ꯃꯔꯨꯑꯣꯏꯅ ꯚꯔꯁ 19ꯗ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 6ꯀꯤ 17ꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ For the great day of his wrath is come, and who shall be able to stand? ꯏꯁꯣꯔꯒꯤ ꯑꯆꯧꯕꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯒꯤ ꯅꯨꯃꯤꯠ, ꯑꯆꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯥꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯆꯥꯍꯟꯕ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ, ꯊꯥꯖꯗꯨꯅ ꯁꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ, ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯔꯒꯗ ꯂꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯅꯥꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯔꯦꯚꯦꯂꯦꯁꯟ 6ꯀꯤ 17ꯗ ꯍꯥꯏ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 7ꯁꯦ ꯃꯁꯤꯗ ꯄꯤꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 7 ꯑꯁꯦ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯩ? ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯞꯄ ꯉꯝꯒꯗꯕ, ꯀꯟꯒꯗꯕ ꯃꯤꯁꯤꯡ, ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯄꯣꯏꯟꯠ ꯑꯩꯈꯣꯏꯅ ꯊꯝꯁꯤ, ꯃꯗꯨꯒ ꯑꯩꯈꯣꯏꯅ ꯆꯪꯁꯟꯕ ꯍꯧꯔꯁꯤ꯫ ꯚꯔꯁ 1: And after these things I saw 4 angels standing on the 4 corners of the earth. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯔꯒꯗꯨꯠ ꯃꯔꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯥꯆꯤꯟ ꯃꯔꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ, holding the 4 winds of the earth. ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ, that the wind should not blow on the earth, nor on the sea, nor on any tree. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ, ꯁꯃꯨꯗ꯭ꯔꯗ ꯅꯠꯇ꯭ꯔꯒ ꯎꯄꯥꯝꯕꯤ ꯑꯃꯠꯇꯗ ꯃꯁꯤ ꯌꯩꯗꯅꯤꯡꯉꯥꯏ ꯁꯔꯒꯗꯨꯠ ꯃꯔꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯥꯆꯤꯟ ꯃꯔꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯝꯕꯣꯜꯁꯦ꯫ 4 winds of the earth ꯍꯥꯏꯕꯁꯤꯒꯤ ꯃꯤꯅꯤꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯃꯥꯔꯛ 13ꯒꯤ 27ꯗ ꯍꯥꯏ, and then ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯅꯤ, and shall gather together his elect from the 4 winds. ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯃꯔꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯟꯗꯣꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈꯣꯝꯖꯤꯟꯒꯅꯤ, from the uttermost part of the earth to the uttermost part of heaven. ꯑꯗꯨꯅ ꯁꯔꯒꯒꯤ ꯄꯪꯈꯩ, ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯃꯗꯩꯅ ꯃꯐꯝ ꯑꯃꯕꯨ, ꯑꯇꯤꯌꯥꯒꯤ ꯄꯪꯈꯩ ꯑꯃꯗꯩꯅ ꯑꯇꯤꯌꯥꯒꯤ ꯄꯪꯈꯩ ꯑꯃ ꯐꯥꯎꯕ, ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯀꯣꯝꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯃꯔꯤꯗꯒꯤ ꯏꯁꯣꯔꯒꯤ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯤꯁꯤꯡꯗꯣ ꯈꯟꯒꯅꯤ ꯍꯥꯏ꯫ ꯁꯤꯗ 4 winds ꯍꯥꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯍꯣꯜ ꯑꯥꯔꯠ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ, ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯔꯠ, ꯏꯁ, ꯋꯦꯁ, ꯁꯥꯎꯠ, ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ 4 winds ꯑꯗꯨꯅ꯫
aduna masida hairiba four winds haisina khangnarisi karino haiba matamda ikoina prithvi asigi north east west haiba whole earth asibo khoina khangnare haibse khang kaugumsi sinawsing masini aduna masida nongle nusit control tawri horen ju makha yengminase wind haibse bible gi matungna khoina yengba matamdani masida wind Bible gi matungna Jeremiah 51 gi 1 4 aduga 25 ki 30 to 33 ai paaba matam leitre khoi mamang su pa khrabani danan gi lairik sing neinaba matamda masina representative je war and strife lan natraga khoi khana sainaba je masibu ikhoina khangnei win habse aduna prithvi da asoba lanjau mayam thoga khana sainaba mayam thaoga prithvi je tumna mangi gedabado madudagi ishorna control tawduna thamli maramdi prithvi ase anisuba ahumsuba lanjauna nuclear gi war na prithvi ase loigidaba nate maramdi Prabhu Yishu Krishna lakpa matanda Bible na haibigi matunda prithvi loigina hamni adugi damo prithvi da asauba akhoi prithvi ase bu ut on gadaba adugumba war mi khanna sainabado thoktiningai gi damo mahana control tawri hamni wasiga ida su ama laire atopa amasu lairi ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ the earth masida paliba prithvi haibase ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯕꯨ ꯈꯪꯅꯩ ꯃꯔꯝꯗꯤ sea haibase ꯑꯩꯈꯣꯏꯅ Revelation 17 gi 15 da ꯑꯩꯈꯣꯏꯅ the waters which thou sawest is the nation tongues people and haikre Revelation 17 gi 15 nangna uriba ising nupi aduna famliba ising ase aduna prithvida leiraba ja lon tongan tongan bangang liba mising asibu khangnai aduna mi yam tabam famdo sina khangnai adoi tardi art haibisna mi tadam fam khangnai masi masana tajarabani prithvi yam mi kungna tanabam fam aduga tree haibase masigi meaning amu yengsi aina loina bible text paba ngambagi matam leite isinawsang yaragade aina piriba reference screen da na khoina uriba sing asena khoina fazana hall naina view aduga description dagi su masigi sermon note asena khoina fazana lawbiyo download tawbiyo aduga masina ina view tree haibase bible gi matungna symbolic prophecy da tree aina khanai se Daniel 4 gi 20 dagina 24 gi matungna kingdom abu khanai maramdi dane babylon gi kingdom ase achobo upambi amaga sangdamne aduni madu kakthale haibani madugi wari aduga manai aduna tree haibasina kaidoba masina aikoina ningthaulaiba amabu su khanai aduga Psalm 1 gi 1 to 13 gi matungna tree haibse kai kari gi khanai akanda ishor gi dharma chanba mission aduga aikoina khanai verse 1 2 aina pararoi nakon skunda yango 3 da hai he shall be like a tree planted by the rivers of water ishor gi wain da thangak pa mission adi papi singi pautang matungna sataba mission papi single makoiga saruk yaminadaba makoigi papsingda saruk yadaba mission ishor gi loda nungambde numitabu punung thadaduna leidba mission ase turengi isingna turengi mapanda hoba lepar matang kudingmukta sangduna leiba upambi aduga sangdam nei aduna masida hairiba tree haibsina karibu khanai ishorgi dharma chenba mission adubu aikhoina khanai aduna hairiba se kedukana prabhuna lakpa matamdadi loina manglagani aduna laktingi mamangda so khoina henna khani prabhu jisuna laktingi mamangda 7 plagues ana haidagani madu Revelation chapter 16 da aina mamangda ju sermon amda naina khre madu haidagani aduna masida min tawriba win haina represent tawrije kaino haiba matamda aikoina 7 plagues aroibigi plague ase adi phattaba tayang panda ispuning hongdaba mission ishorgi ain thugaiba mission pap tawdung leiba mission ase puning hongdana pap tawdung leiba mission ase masi prabhuna ani suba laktingi mamangda makhoije hana dandi pigane madugi wain dandi adubu ikona 7 plagues hana khanai hairiba sibu khanai aduga aduda nasna prithvije ut oina mangkhigdaba lan achauba mayam thokadabdo adudagi su makhoina control tawri hamni masibu ikhoina khanai snawsung masini verse 1 haibase ikhoina amu yangche verse 2 3 amu paminarse 2 ga 3 ga dai and I saw another angel ascending from the east nongpong maike digi aina sagadut ama kakhalakpa ui hai ko having the seal of the living God mangonda ahingba ishorgi sum lei hai sil lei hai he cried with a loud voice to the fourth angel aduga sargadun mari aduda ahongba khonjinga loinan hai to whom it was given to her the earth the sea
samudra amasung prithibibu mangan tangan ningai gidama yathang pikraba sagadun mari aduda hai, hurt not the earth, neither the sea nor the trees. Prithibibu samudrabu upan singbu mangan ganu till we have still the servants of our God in their foreheads. Ishogi missing, Ishogi manaising, Ishogi dharma samba missing adom makoigi marai bakta sum namdri phawba nakoina pithibibu sokpa yaroiko haibani. Masina haibadi Prabhu Jisu Krishna ani shubala akpong matanda lepa ngamgadaba missing ase kanano haiba matanda Ishorgi sum namba marai bakta sum phangba missing aduna Prabhugi asawgi numit aduda lepangam gani haibse aikoina khange aikoina Revelation 6 ki 17 ki pakum adom basini aduna aikoina phajana aikoina namina se ishorgi summa haibse ju karino haiba aiko yengmina se ahan bada angel ascending from the east nongpok nongpok maikedi ki kakhala iba sagadu haibse masigi maramde ngin nongpok haibse aikoina yengse Ezekiel 43 ki 2 ga verse 4 2 to 5 ta aikoina paw haibne ado aina matam laitabduna pazadare tu da hai ishorgi matik mangana Israelgi ishorgi matik mangana nongchuk lambi dagi lae nongchuk lambi rom dagi lae hai ado mahaki khonjen je ising mayam gi tanik laba ising mayam gi khonjen gumna oi aduga prithibhi ase mahaki matik mangana ngali hai aduga verse 4 da zulai aduga 4 di pazararoge masida haibigi matungna ishorgi matik mangana je krai dagi lae ba nongpok maike dagi lae hai aduga ekhoi mu yengche Matthew 24 gi 27 da haibigi matuna Prabhu Jisu Krishna lakpa asisu nong mamit khakpase nongpok tegi nongchup ta khakpa kumna migi masanu pa asisu nongchup maike degi lakani haibase ekhoina Bible da yamna ma action khangkhai ekhoi gi shogi mission samam dana ai gi dama Prabhu Jisu Krishna lakpase nongpok maike degi lakani haibani aduna nongpok haibase na karibu khangnai haiba matamna nompoktai lakpa sagadur haibse karino ishorgi asengba ishorgi afabo pok puraga lakpa sagadur amani ishorna tharakpa sagadur amani with special message haibse ekhoina masida amuk kaurgumsi aduga mathangda still of the living God ahingba ishorgi chum khayam khangba darka lai ahingba ishorgi chum namba mising ase Prabhu Jisu Krishna ani shubalakpa matamda makoije asagi 7 plague na susolaroi aduga ngasagi prithibhi je mang tahan ngai gi damok thorang toriba nongling singdo maduna su mangan talaroi habise aikoina khange adudi sil habise karino haiba aikoi yengmina se Bible gi matingna sign mark sil token haiba waising ase samana ba magi meaning samana ba waising aikoina sign ne mark ne sil ne token habise haibdi khudam habise basi samane aikoina mu yengche Exodus 31 gi 1 aduga Ezekiel 20 gi 12 20 da asumnai Ezekiel 20 gi 12 da asumnai nakoina egi sabat singa khadamni maramde masina nanga egi gi markta sign amani khudam amani chum amani haiko that they might know that I am the Lord that sanctify the aina nakoi bu sengtok pideba ishoro aidi haibse khangningai gi dama sabat asina koina nga kadamni masina sinni habni masina sign ni Hello, my Sabbath, and there shall be a sign within me and you that ye may know that I am the Lord. I aduna masida paliba sign habse sil samane aduna Sabbath habse ishorgi sil amani habse ikoina kaugumse hairaba sil se krai da nameba laibuk ta namme habni aduna laibuk ta namme habigi atadi hairabse ishorgi mission asumba se Sabbath ki asumba se phajna khangla kanda makoina makoi pungna thamaga makoina illi habni aikoina sabana mese sena ngaga aikogi thamoida thamba matanda ishogi sila se phangani adubu hojikti masi ohiroi maramde aikoina ishogi chum namba habsika saatugi khudam phangba habsika ko masi anije tuna samina gadabani masi aikoina aroiba matamda oigani khona Revelation 13:14 da aikoina masi neina gare aina mamangna su masi maramda warning pigramne maduda mu yengo adugo makhata na mu neina ko matamda su aikoina yengse aduga Ezekiel chapter 9 da su ishorgi misina ishorgi sagaduna ko makogi marai bukta mak leitaba mi khudingma ishorgi mak thamdaba mi makhaido halu haina yathang pibani adu matanda makoi loina mangbani aduna mak leiba mising adu katangbu ishorna hatte haibse aikoina kaugumsi aduna
Sabat haibisina aseng basilni habte aine aigi mamangdasu video upload tawgrabni sinawsa masigi maramda nakhoi fazna detail khange hadi madugi sermon amuhanna yengbiu maramde aina hana preach tawgrabni na aina masigi maramda amuhanna aina preach tawningde aduga sil haiba amasida post ahum lay madudi ekhoina hujik sarkar gi natraga government gi natraga any college gi oiro silama ekhoina silama da nambada kari kari yaw hema matanda haireba sil adugi sil adu paideba mi adugi maming aduga haireba mi adugi ming laire aduga mahana sasan tawriba mafam adu laire aduga ahum subadana mahaki sakti magi authority je karino magi title ase karino haibado masi ekhoina uba phangeba maroina manipur gi cm gi ekhoina cm gi ekhoina sil amada mada chief minister magi title na chief minister ni maming na n biren aduga mahana paliba mafamna kari manipur haina yaweba asigu ahumje yawe adu haiba ahummakse ishorgi sabat commandment mari suba sabat commandment asida yawe ishorgi ming the lord thy god magi territory di heaven and earth hai magi authority di creator ni koina sembiba mapuni ishona ikhubu sembi habse masina yawe aduna ishorgi sil namba habse kaino kanda ikhoina ishorgi sabat ase sena nga aba matamda ishorgi chum ase ikhoina phangani masi karamba matamda aroiba matamda ikhoina antichrist power na sabat asigi ona taina bada yathang ama tholakani madugi mark of the beast haibda tholakani adu matamda mark of the beast se sabat asigi ona taina bani maroina sunday ngakpa aduga saturday ngakpa haiba asigi maramda lakadobani masi ekhoina revelation 13 da ekhoina makhatana phajana nainamina se aduga nakhone hena bapta gere igi mamangi sermon ekhoina mark of the beast haibdo madu maramda nakhone munna yengbiro maduda loina masi detail yaukhrabani maram maduna ai masida amo hanjalaroi mathangda ekhoina yengse revelation 7 gi 4 to 8 ai yam paroi 4 ji parake and I heard the number of them which were sealed adubu sumnam khraba mising adugi masingdo aina tai and there were still 144,000 of all the tribes of children of Israel. Israel gi tribes singi Israel masa singi jati sing tribes sing adugi manung degi 144,000 je aina sum number we hai the 5 ta Judah degi 12,000 Reuben degi 12,000 Aiko Gad degi 12,000 adagi 6 ta Asher degi 12,000 Naphtali degi 12,000 Manasseh degi 12,000 7 ta Simon degi 12,000 Levi degi 12,000 Issachar degi 12,000 Numbers 8 ta Zebulun degi 12,000 Joseph degi 12,000 Benjamin degi 12,000 hairiba 12 se 12,000 je aikhoina train thoi pulagana 144,000 ase masineba aikhoi amu yengse aina ngasai joi kre hairiba revelation 7 asidi Prabhu Jisu Krishna ani suba lakpa matamda kana kana lepa ngamgani haibani haiba matamda ishorgi sil namgraba mising adu khatana lepkani adubu bible na haibigi matunda sil namgraba mising ase kana neba Israel gi jat 12 tribe adudagi nambani hai maming susida loina panikre adu idade khoni yengche who are the still people sumnam khraba miche tasena mamanga gi Israel masasing adura natraga kanano haibse khona bible degi ekhoi amu yengminar same Aikona James 1:1 the high James na having with James a servant of God and of the Lord Jesus Christ to the 12 tribes which are scattered abroad high. Adona James na man iribse 12 tribes are which scattered abroad. Pithibi ki toam from the sandoktuna laikraba jati 12 tribe asuda James shogi manai asina chithi iri hai maki epistle se. Masina takpadi matamazda Jews na pithibi ki pam khuding mata kasin question bathuna Jews khuding masando panate masida palibdi kanano Christian sing adubuni Jews na Christian sing ase 12 tribe oina khaidoi aduga Galatians 3:29 da ekoi Abraham ekoi Christa da thajabata de ekoi Abraham gi darani hani aduga maki wasakpa gi matuna maki charon surol su oire hai masina takpudi karino masida paliba 12 tribe haibase kanano spiritual Jews adubu khaneba ekhona Abraham ta ekhona Prabhu Jesu Christ ngam thajaje ekhojo Abraham gi dara haide thawai go eba spiritual oire literal haiba nate thani mamagi literal Israel 12 tribe to the ishona reject tawkhrabani ko mokhoje hoi mokhoidegi thaja Prabhu da thaja duna lakpoma udi mahane yabi aduga Galatians 3:26 aju hai nakoi
Prabhu Jisu Krista da thajabagi mapana ishorgi masasing oire habdi ishorgi masasing Abrahamgi darasing oire habni aduga Romans 11 ko 11 se nakoina patna paba taragadi ekhona masida khangani hai 11 is 16 da hai masina nakoina mahi adu sengba taragadi mahi adubu mahi mapum adu su sengani hai sida adugo mara adu sengba taradi masasing adu su sengani hai mara adu na fatradi masasu pharoi aduna masa khara kakthakkiba taragadi aduna lamang da horibo olive masi kanaro gental san ko aikoida haibni ko ishor thaja da jews na taba jati sing adu da haibni romans christian sing adu da haibni na khoi aikoi je wild olive tree ware hadi lamlak ta hubo khoi jo olive tree ni aduga aseng bagi di ishor na yengkhatba aseng olive tree di israel aduga sangdana israel aduga sangdana akoina lamang da loibni adubu masa khara kakthakre habdi yengsi ko kapthar kamni na mokoi kakthar kiba masasing adugi manungda kana aikoi wild oiba aikoi je amu hapsal le habni koina adu hapsal mana marom duna asengbo olive adugi mahi morong do koina thange verse 18 da aduna na koi masasing be not against the branches masasing adu da na koina post gunu habni if thou boast thou bear readiness no the adu nang maradi nang onda pande ko but the root di hai ko verse 19 da thou will say then the branches were broken up that I may graft that in masasing adu today kare kaktat kare aduna ai je graft to sanmani ai je mung masigi marungda haidi kaktat ki ba adu da ai je graft to sanmani hapsan mani habni verse 11 ki 20 da makoina kari dama Israel masasing asina masa kaktat ki no haiba matamda thajadabadagi makoji oikimni aduna nakoju thajadabag tawgunu verse 21 da haijine aduna natural mausa da yaropa masasing adu ishorna thajadabana morom edana makoje kaktat ki bataragadi nakoi ko mausa dagi oidaba mausa dagi oiraktaba lamang da rombo olive oije nakoi ase nakoi busu kanbiroi haibni masida ai yam leikhre ko aduna sida mathang mathang pare khangani ai paba ngamaro isnaw sing matham leitabna maram moidana 23 if they abide not still in unbelief id natural masasing ni juice masasing asina makoina huji thajadabada num leitraba prabhu de thajarak taradi makoi amohna graph toxin gini hanegi masadu da yahan bigini habni aduna masida aikona 24 dazu nakoina pabi ai 25 dazu nakoina pabi ai aina ruga 26 dazu nakoi masida pabiro masidagi haninge bidi kaino Israel masa singje Prabhu Jisu Kristo ngona thajab da maram moiduna Israel ni jati khara makoi mangkhre makoi je kakta khre adugi mota aikoi wild oiba aikoi short thajanam da aikoi adubu kona Prabhu Jisu Kristo na sibigi badu rakoi thajaduna lakpa matam da aikoi je koi moigi natural branch adugi manung da aikoi challe habse aikoi na khawgumse masida paliba trip type habse spiritual Jews ni masi aikoi Prabhu Jisu Kristo ga thajakraba Christian sing adubu aikoi na khangnai masi aikoi na kawbiraganu aduga Jerusalem gi anau new heaven gi Jerusalem gi gate asida 12 gate lay masida Israel gi jati 12 ki maming palle adu aikoi no Revelation 21 gi 10 to 12 pabiro adu Revelation 22 gi 14 dai aduna saga shogi athanga permission na saga great train thoi adu lalaga sangani habni aduna ishona kan bikraba mission na haide 12 train thoi ase anau ba Jerusalem gi 12 train thoi ase found sakani adu bu masida iriba mingdi kanane ba Jews ki 12 tribe asigi adu khaktane ba aikoi iri base adu ida de khoi kamai changani aikoi gental oi boise masin haibadi makoi gi 12 tribe thoi asigi lamcha character tongale masi nokoi ni engedi Genesis 49 da nokoi na pabiro aduna makoi gi character aduga matung na aikoi ju Prabhu Jisu Krista ngana thajaradi aikoi gi tongami aikoi Christian khudima gi character manade hairebo aigi character adu makoi gi 12 tribe adugi Ruben ga sanaragana Ruben gi mingda sakani Juda ga sanaragana Juda gi oina adugumba group aduda yawruga aikoi satkani haibse aikoina kawgumse aduga revel 144,000 se Revelation 14 gi 1 to 5 ta jumasi uba phange ba Mount Zion da aduga yaw macha haibdi Prabhu Jisu Krista ga loina lemen na bada uiba aduna Revelation 14 episode roiba matamgi Prabhu Jisu Krista lakshni mamangi asoba kaises mark of the beast adu image to the beast haiba adu ka mari leina baneba aduna masida yawriba 144,000 ase thaina mamangi Israel adu nate masidi Christian oikraba khudima Prabhu Jisu Krista ngona thajakraba adubo masigi magun ase koina 144,000 da yawriba magun ase
ꯌꯥꯎꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒ 12 tribes of Revelation 17ꯗ ꯑꯩꯈꯣꯏꯅ ꯖꯨꯗꯥ ꯍꯧꯋꯦ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯔꯤꯕꯟꯗꯒꯤ ꯍꯧꯒꯗꯕꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯖꯦꯅꯦꯁꯤꯁ 49ꯗ ꯄꯤꯕꯗꯤ ꯔꯤꯕꯟ ꯁꯥꯏꯃꯟ ꯂꯦꯚꯤ ꯖꯨꯗꯥ ꯖꯦꯕꯨꯂꯨꯟ ꯑꯥꯏꯁꯥꯀꯥꯔ ꯗꯥꯟ ꯒꯥꯗ ꯑꯁꯔ ꯅꯞꯇꯥꯂꯤ ꯖꯣꯁꯦꯐ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯅ ꯄꯤ ꯑꯗꯨꯕꯨ ꯁꯤꯗ ꯄꯟꯕꯗꯤ ꯀꯅꯥꯅ ꯍꯧꯋꯤ ꯖꯨꯗꯥ ꯔꯤꯕꯟ ꯒꯥꯗ ꯑꯁꯔ ꯅꯞꯇꯥꯂꯤ ꯃꯅꯥꯁꯦ ꯁꯥꯏꯃꯟ ꯂꯦꯚꯤ ꯑꯥꯏꯁꯥꯀꯥꯔ ꯖꯦꯕꯨꯂꯨꯟ ꯖꯣꯁꯦꯐ ꯑꯦꯟ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄꯜꯂꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯃꯅꯥꯁꯦ ꯌꯥꯎꯋꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯅꯥꯁꯦ ꯍꯥꯏꯕꯁꯤ ꯖꯣꯁꯦꯐꯀꯤ ꯃꯆꯥꯅꯤ ꯖꯣꯁꯦꯐꯀꯤ ꯃꯆꯥ ꯏꯐ꯭ꯔꯦꯝꯗꯤ ꯑꯃꯨꯛ ꯌꯥꯎꯗꯦ ꯗꯥꯟꯒꯤ ꯑꯃꯨꯛ ꯌꯥꯎꯔꯝꯗꯦ ꯔꯦꯚꯦꯂꯦꯁꯟ 17ꯗ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯎꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯁꯦ 4:17ꯗ Ephraim is joined to idol let him alone मादे लाई मुट्टी दा ओइने अहिंग ईश्वर थाजदरे मखोइजे लाई मुट्टी खुरमबदा ओइने लाई मुट्टी दा ओइने लाखरे अदुना मरम ओइदुना हाइरिबा सिदगी याउदबनेबा अदुगा अमु दानसु सा माने जजेस की 18 की 30 31 दा अदुगा चिंद्रे मसा दान की मसा सिंगना अदु लाई मुट्टी अमा लाले एंगो लाले अदुगा मखोइना हाइरिबा माइ अदुना मखोइना लाई मुट्टी दो खुरमेबा मसिको the son of he priest to the tribe of Dan aduga masida yaure se ai muna pararoi ko until the captivity of the land having Israel masa sing je Babylon the captive tawdringai gi mamang asi phau mokhoje akhona maika gi image akhona 18 da phadana pari khangni mana semba mutti ase madu mokhoi na khuram duna lei have se masini aduna masinga sigidi matang sida loisinjarage aduga mathangi patam ikhoina phajana ina se 144,000 ase masi symbolic number ra nataga literal oiba number ra haibase masigi maramda aikhoina mathangda amu aikhoina phajana changchalasi chnawsang aduna tabiriba mayamda ishona bopi oisun aina haijan nemde aduna revelation chapter 7 ase kaina sel tawba mising adugi mari maramda ngangbane masi maroina israel jati train thoi adudai khaktang sel tawgane habnate israel jati train thoi ase spiritual jews haina khangnakre aikoi christian oiba khoiduma khoina jews haibdo spiritual jews ni aikoi 12 tribe adugi manungda aikoina changadabani aduna ishorgi chum phangraba namkhraba mising aduna prabhu jisu krishna ani shuba lakpa matamda phattaba misna aikhoina chingjawda rok manungda lotuna leiba matamda ishorgi mangana chaktana aikhoina prabhu na ani shuba lakpa matamda leptana lengdana leptana leigadaba 7 plague na win na nolai nungsina mangaludaba mi ase chum namkhraba mising kraida laibakta haibki athadi phatana ishorgi asengba sabat chumna khankhraga ningba mising ado maduni hoji hoji makidi masi oidri masi aroiba matamda oigadabani hoji ekoina saban ngaina sil phangba nate adubu hoji tegi ekoina prepare tawgadabni maramdi sabat haibse sukim mating maru oi haibse masini aduna tabiriba mayam khudingda ishona bopi oisu nakoina masigi maramda khangningnaba kya larigasu nakoina hanglakpa yagani aduga nakoina makha thana aigi description dagi juna nakoina yengbiu aduga ina mayamda haijaningba national sunday law hairiba lairik aroiba matamgi sa mark of the beast aroiba matamda kari kari thokani haibsiki antichrist power gi maramda aina translate tawbu lairikni masi laire nakoina free da pamba taragadi nakoina engondagi andum pdf oirdi nakoina download tawbiro mamangi sermon su yawgramni ngasi ju link hapsage download tawbiu aduga hard copy pamba taragadi nakoina engonda request tawbiro aduga yaragadi asmaina nakoina lawbiraga fajana nainabiu bible na haibigi matungina chamina se aina mayamda appeal tawi bible na haidraba ichnausang aina ngangi bu khudingma bible lagi oidrabdi ai lawbiginu kanauma mina hairusu nakoi mina haibada mingonda thajadana mingonda oina hangduna leibigi wakhal lei matam tawbiraganu masi bible da sakhadamni bible da chalaga bible do fajana khoina naina si haina aina mayamda appeal tawjari parthana tawmna se sarga malam prithibi sembiri bai pa yam thakasrang ngasi ekoina 144,000 gi maramda ekoina ne nakre prabhu na ni shuba lakpa matamda lepa ngamgadaba hingna lepa ngamgadaba mising adudi naki chumnam khraba mising asi kaktani habsi khamjaba asigidam thakasre ekhoichu aduguma mising adugi manungda yawba ngamanbiu haina naki amta ngarabna chanapa prabhu jisu krista gi mingda kuramjari saga paulo katbiu amen